Manipur Police na aina thingkhraba lalhoulup ahum the active member ahum phagatpa ngambaga loina drug la lonba mioi amasu phagatpa ngamkhare Police na drug ka kolona farba mioi adudi MD Jahad Khan chahi nifunithoi Sangayumfam part 2 Cherapur dagi ni mioi asidagi soap case tarada haplamba heroin number 4 su phagatpa ngamkhi nakalamram the police na farba kanglepa communist party noyon fraction ge active member adudi fijam Ranson Singh atopaming luwang cha amutombi tayai chahi kumapan fundong bamayay lekay dagini abarom da kanglepa communist party apunba faction cadre amaso phagat pangamki faraba cadre atudi sanasam Rosie Devi atopaming jetwai chahi kuntarup fumlaw mamang lekay dagini mahag taw thong kuno Kuthai bam lampak malaktagi phakibani nakalamaram da kangle yawol kan balup KYKL gi active member ani amasu phagat pangamke farba keder adudi hawaijam ngan thoiba chahi taramapan rajaram kasar amadi moirang them Janet Singh chahi kunmari ningthau pareng maning lekay dagini